ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯁꯦ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯅꯪꯒꯤ ꯄꯦꯟꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯤꯁꯦ ꯊꯧꯅꯥ ꯑꯣꯏꯅ ꯁꯤꯟꯅꯕꯤꯌꯨ ꯁꯤꯁꯦ ꯊꯧꯅꯥ ꯑꯣꯏꯅ ꯁꯤꯁꯦ ꯑꯦꯅꯔꯖꯤ ꯕꯨꯁꯇꯔ ꯑꯣꯏꯅ ꯁꯤꯟꯅꯕꯤꯌꯨ ꯁꯤꯁꯤꯅ ꯅꯪꯉꯣꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯕꯤꯒꯅꯨ ꯁꯤꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯅꯝꯊꯍꯟ ꯇꯥꯔꯗꯤ ꯅꯪꯒꯤ ꯑꯁꯣꯏꯕꯅꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟꯗ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯕꯤꯒꯗꯕ ꯑꯩꯈꯣꯏꯗ ꯃꯦꯆꯨꯔꯤꯇꯤ ꯋꯥꯡꯈꯠꯍꯟꯕꯒꯤꯗꯃꯛꯇ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯛꯏꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯉꯥꯛꯇꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯖꯟꯕꯤꯌꯨ ꯅꯉꯣꯟꯗ ꯉꯁꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯪꯅ ꯇꯧꯔꯤ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯀꯌꯥ ꯑꯃ ꯑꯗꯒꯤꯗꯤ ꯐꯦꯜ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯑꯗꯩ ꯄꯩꯁꯥ ꯂꯥꯛꯇꯕ ꯀꯌꯥ ꯑꯃ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨ ꯀꯌꯥ ꯑꯃ ꯇꯧꯔꯨ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯇꯕ ꯀꯌꯥ ꯑꯃ ꯀꯞꯅꯤꯡꯕ ꯀꯌꯥ ꯑꯃ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯕ ꯃꯣꯃꯦꯟ ꯀꯌꯥ ꯑꯃ ꯁꯦꯗꯅꯦꯁ ꯑꯣꯏꯕ ꯃꯣꯃꯦꯟ ꯀꯌꯥ ꯑꯃ ꯑꯗꯨꯕꯨ ꯁꯤ ꯃꯣꯃꯦꯟꯁꯤꯡꯁꯤꯅ ꯅꯪꯉꯣꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯕꯤꯒꯅꯨ ꯁꯤ ꯃꯣꯃꯦꯟꯁꯤꯡꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯜꯂꯒ ꯅꯪ ꯁꯤ ꯅꯝꯊꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯦꯅꯤꯃꯤꯁ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯅꯪꯕꯨ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯂꯩꯕ ꯄꯥꯝꯃꯤꯕ ꯃꯤ ꯅꯪꯕꯨ ꯆꯤꯡꯊꯅꯤꯡꯉꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯤ ꯃꯣꯏꯗꯤ ꯂꯣꯏ ꯍꯔꯥꯎꯔ ꯂꯩꯔꯗꯕꯅꯦꯕ ꯁꯤꯒꯤ ꯃꯣꯃꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯤꯡꯈꯠꯄ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯥꯔꯠꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯗ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯘꯃꯟ ꯌꯥꯎꯗꯕ ꯁꯤꯁꯦ ꯍꯝꯕꯜ ꯑꯣꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯅꯪ ꯉꯁꯤ ꯅꯉꯣꯟꯗ ꯁꯛꯁꯦꯁ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯂꯥꯛꯑꯝꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯀꯌꯥ ꯑꯃ ꯂꯥꯛꯑꯝꯕ ꯌꯥꯏ ꯔꯤꯖꯜ ꯀꯌꯥ ꯑꯃ ꯂꯥꯛꯑꯝꯕ ꯌꯥꯏ ꯃꯤꯅ ꯄꯥꯝꯅꯔꯝꯕ ꯀꯌꯥ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯑꯗꯩ ꯅꯉꯣꯟꯗ ꯉꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯇꯧꯔꯨ ꯄꯨꯝꯅꯃꯛ ꯂꯣꯏ ꯐꯦꯜ ꯑꯣꯏꯕ ꯃꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯕꯠ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯅ ꯑꯃꯕꯨ ꯖꯦꯂꯁ ꯀꯥꯕꯤꯒꯅꯨ ꯑꯗꯒꯤꯗꯤ ꯏꯒꯣꯁꯨ ꯋꯥꯡꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯤ ꯀꯅꯥꯅ ꯁꯤꯒꯤ ꯒꯦꯝꯁꯦ ꯀꯅꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯥꯡꯕ ꯉꯝꯒꯦ ꯍꯥꯏꯕꯁꯦ ꯂꯥꯏꯐꯀꯤ ꯒꯦꯝꯁꯦ ꯀꯅꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯥꯡꯅ ꯈꯥꯡꯕ ꯉꯝꯒꯦ ꯍꯥꯏꯕꯁꯦ ꯂꯥꯏꯐꯀꯤ ꯒꯦꯝ ꯁꯤ ꯈꯥꯡꯕ ꯉꯝꯕ ꯃꯤꯁꯦ ꯁꯤꯁꯤꯅ ꯃꯥꯒꯤ ꯔꯤꯖꯜꯁꯦ ꯃꯇꯝ ꯆꯥꯅ ꯂꯥꯛꯀꯅꯤ ꯃꯇꯝ ꯆꯥꯅ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯅꯪꯅ ꯉꯁꯤ ꯑꯩ ꯆꯍꯤ 10 ꯇ꯭ꯔꯥꯏ ꯇꯧꯔꯦ ꯑꯩ ꯔꯤꯖꯜ ꯐꯪꯉꯛꯇꯦ ꯍꯥꯏꯔꯤꯕ ꯑꯩ ꯆꯍꯤ 5 ꯇ꯭ꯔꯥꯏ ꯇꯧꯔꯦ ꯔꯤꯖꯜ ꯀꯩꯝ ꯎꯕ ꯉꯝꯗꯦ ꯑꯋꯥꯕꯅ ꯑꯋꯥꯕ ꯊꯜꯂꯦ ꯍꯥꯏ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯅ ꯒꯤꯞ ꯑꯞ ꯇꯧꯗꯗ꯭ꯔꯤ ꯃꯣꯃꯦꯟ ꯑꯃꯗ ꯏꯠ ꯀꯦꯟ ꯆꯦꯟꯖ ꯌꯣꯔ ꯂꯥꯏꯐ ꯏꯠ ꯀꯦꯟ ꯆꯦꯟꯖ ꯌꯣꯔ ꯂꯥꯏꯐ ꯃꯣꯃꯦꯟ ꯑꯃꯗ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯍꯪꯆꯤꯠ ꯀꯔꯤ ꯑꯣꯏꯅꯤ ꯑꯩ ꯈꯪꯄꯣꯠꯇꯦꯕ ꯉꯁꯤ ꯑꯩ ꯆꯍꯤ 10 ꯆꯪꯅ ꯍꯣꯠꯅꯔꯦ ꯍꯌꯦꯡꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯗꯣ ꯒꯤꯞ ꯑꯞ ꯇꯧꯕꯤ ꯇꯥꯔꯗꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯎꯕ ꯑꯝꯇ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯗ ꯄꯦꯁꯦꯟꯁ ꯌꯥꯝ ꯂꯩꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯊꯧꯅꯥ ꯂꯩꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯁꯣꯁꯥꯏꯇꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯃꯌꯥꯝꯗꯒꯤ ꯁ꯭ꯇꯦꯟꯗ ꯑꯥꯎꯠ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯥꯏꯑꯣꯟ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯆꯦꯟꯕ ꯃꯤꯗꯗꯤ ꯈꯪꯖꯟꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯏ ꯂꯦꯚꯦꯜꯗ ꯄꯨꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯩꯈꯣꯏ ꯃꯦꯟꯇꯦꯂꯤ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯃꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯇꯟꯖꯥ ꯃꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯃꯦꯟꯇꯦꯂꯤꯁꯦ ꯃꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯄꯔꯁꯦꯟꯇꯦꯖ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯕ ꯗꯔꯀꯥꯔ ꯇꯥꯏ ꯅꯣꯠ ꯑꯣꯟꯂꯤ 10% 20% ꯈꯛꯇ ꯅꯠꯇꯦ 100% 100 200% ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯌꯦꯡꯁꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯦꯠ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯒꯤꯗꯤ ꯈꯨꯔꯧ ꯊꯥꯡꯕ ꯃꯣꯃꯦꯟ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯒꯤꯗꯤ ꯒꯤꯞ ꯑꯞ ꯇꯧꯅꯤꯡꯕ ꯃꯣꯃꯦꯟ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯋꯥꯕ ꯃꯣꯃꯦꯟ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯇꯥꯔꯛꯄ ꯃꯣꯃꯦꯟ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯔꯤꯖꯜ ꯐꯪꯗꯕ ꯃꯣꯃꯦꯟ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯕꯠ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯅ ꯃꯦꯟꯇꯦꯂꯤ ꯇꯐ ꯑꯣꯏꯇꯥꯔꯗꯤ ꯐꯤꯖꯤꯀꯦꯂꯤ ꯐꯤꯠ ꯑꯣꯏꯇꯥꯔꯗꯤ ꯅꯁꯥꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯂꯦꯚꯦꯜꯗ ꯂꯩꯇꯥꯔꯗꯤ ꯄꯨꯝꯅꯃꯛꯁꯦ ꯊꯦꯡꯅꯕ ꯉꯝꯒꯅꯤꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯌꯧꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤ ꯋꯤꯛ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯝꯃꯛꯀꯗꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯦꯝꯄꯥꯌꯔ ꯂꯩꯒꯦꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯑꯩꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯗ꯭ꯔꯒ ꯑꯗꯒꯤꯗꯤ ꯑꯩꯅ ꯏꯁꯥꯒꯤ ꯋꯥꯈꯜꯁꯦ ꯗꯦꯕꯂꯞ ꯇꯧꯗ꯭ꯔꯒ ꯑꯩꯅ ꯑꯩꯒꯤ ꯄꯦꯔꯦꯟꯁꯇ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯑꯩꯒꯤ ꯁ꯭ꯇꯥꯐꯇ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯗ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯄꯣꯠꯇꯦꯕ ꯑꯗꯨꯕꯨ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯅꯁꯥꯅ ꯅꯁꯥꯗ ꯍꯥꯟꯅ ꯕ꯭ꯂꯦꯝ ꯇꯧꯖꯔꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯂꯦꯚꯦꯜꯗ ꯑꯦꯂꯦꯚꯦꯠ ꯇꯧꯒꯗꯕꯅꯦꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯛꯀꯗꯕꯅꯦꯕ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯃꯦꯟꯇꯦꯂꯤꯇꯤ ꯆꯦꯜꯂꯛꯀꯗꯕ ꯑꯗꯨꯀꯥꯟꯗ ꯅꯪ ꯅꯁꯥ ꯅꯁꯥꯕꯨ ꯑꯦꯂꯦꯚꯦꯠ ꯇꯧꯕ ꯉꯝꯒꯗꯕ ꯅꯁꯥ ꯅꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯂꯦꯚꯦꯜꯗ ꯄꯨꯕ ꯉꯝꯒꯗꯕꯅꯦꯕ ꯑꯗꯨꯅ ꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯈꯪꯖꯟꯕꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯉꯁꯤ ꯅꯉꯣꯟꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯦꯡꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯤꯡꯊꯔꯦ ꯑꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯅꯪꯕꯨ ꯊꯤꯅ ꯍꯥꯏꯕꯤꯔꯦ ꯑꯋꯥꯕ ꯑꯣꯏꯍꯟꯕꯤꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯤꯅ ꯅꯉꯣꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯔꯤꯂꯦꯇꯤꯚꯁꯅ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯌꯦꯡꯁꯤꯟꯕ ꯀꯌꯥ ꯑꯃ ꯑꯩ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯅꯨꯡꯁꯤꯅꯗꯕ ꯀꯌꯥ ꯑꯃ ꯑꯦꯅꯤꯃꯤꯁ ꯀꯌꯥ ꯑꯃ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯑꯩꯅ ꯒꯤꯞ ꯑꯞ ꯇꯧꯈꯤ ꯇꯥꯔꯗꯤ ꯃꯣꯏꯗꯤ ꯍꯔꯥꯎꯔ ꯂꯩꯍꯧꯔꯅꯤ ꯃꯣꯏꯗꯤ ꯍꯔꯥꯎꯔ ꯂꯩꯍꯧꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯣꯏꯗ ꯔꯤꯌꯦꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯣꯏꯅ ꯍꯦꯟꯅ ꯄꯥꯝꯖꯔꯤ ꯄꯣꯠꯇꯣ ꯑꯩꯅ ꯔꯤꯌꯦꯛ ꯇꯧꯕꯁꯦ ꯃꯣꯏꯁꯨ ꯍꯦꯟꯅ ꯄꯥꯝꯖꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯃꯣꯏꯗ ꯁꯤꯗ ꯀꯞꯄꯒ ꯑꯩ ꯋꯥꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯣꯏꯗꯤ ꯁꯤꯃꯛꯅꯦꯕ ꯃꯣꯏꯅ ꯇꯥꯅꯤꯡꯉꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯑꯩꯒꯤ ꯄꯣꯠꯁꯦ ꯍꯦꯟꯅ ꯅꯝꯊꯈꯤꯕ ꯃꯣꯏꯗꯒꯤ ꯍꯦꯟꯒꯠꯂꯛꯇꯕ ꯄꯣꯠꯁꯤꯅꯦ ꯃꯣꯏꯅ ꯄꯥꯝꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯕꯠ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯟꯁꯔꯗꯤ ꯉꯁꯤ ꯑꯩꯅ ꯔꯤꯌꯦꯛ ꯇꯧꯕꯩ ꯃꯍꯨꯠꯇ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯅꯔꯖꯤ ꯄꯤꯖꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯐꯨꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯦꯅꯔꯖꯤ ꯕꯨꯁꯇꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯁꯤꯁꯤꯅ ꯑꯩ ꯏꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯒ ꯑꯩꯅ ꯌꯧꯅꯤꯡꯕ ꯗꯦꯁꯇꯤꯅꯦꯁꯟꯗꯨ ꯌꯧꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯆꯍꯤ 5 ꯆꯪꯕ ꯌꯥꯏ 10 ꯆꯪꯕ ꯌꯥꯏ 10 ꯆꯪꯕ ꯌꯥꯏ ꯆꯪꯅꯤꯡꯕ ꯆꯪꯖꯅꯨꯕ ꯑꯗꯨꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯔꯄꯁꯁꯦ ꯐꯨꯜꯐꯤꯜ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯃꯇꯝꯗ ꯃꯣꯏꯒꯤ ꯆꯤꯟꯁꯦ ꯂꯣꯏ ꯁꯨꯄꯔ ꯒ꯭ꯂꯨ ꯑꯣꯏꯈꯤꯗꯧꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯏꯁꯥꯅ ꯈꯪꯒꯗꯕꯁꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯕꯦꯁ ꯑꯟꯁꯔꯁꯦ ꯍꯧꯖꯤꯛ ꯔꯤꯌꯦꯛ ꯇꯧꯕꯗꯣ ꯅꯠꯇꯦ ꯑꯗꯩ ꯃꯣꯏꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯇꯧꯕꯗꯣ ꯅꯠꯇꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯂꯦꯚꯦꯜꯗ ꯄꯨꯔꯛꯄ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯔꯄꯁ ꯃꯁꯛ ꯈꯪꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯖꯅ ꯐꯨꯜꯐꯤꯜ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯃꯆꯤꯟꯁꯦ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟ ꯂꯩꯒꯅꯤꯕ ꯑꯗꯨꯅ ꯕꯦꯁ ꯑꯟꯁꯔꯗꯤ ꯕꯦꯁ ꯔꯤꯚꯦꯟꯁꯇꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯂꯦꯚꯦꯜꯗ ꯄꯨꯒꯦ ꯃꯣꯏꯅ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯦ ꯃꯣꯏꯅꯕꯨ ꯂꯥꯝ ꯐꯪꯗꯕ ꯃꯐꯝꯗꯨꯗ ꯄꯨꯕꯤꯔꯛꯑꯣ ꯀꯩꯒꯤꯅꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦꯕ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯀ ꯑꯩꯒꯤ ꯃꯥꯏꯟꯁꯦꯠꯀ ꯈꯦꯠꯅꯩ
Moigi mindset na hojik aina yoba mindset high level mindset se moina yoba ngamoiba maybe moi financially kya ama helam basu yai they maybe amaron da moi helam basu yai but mentality aina hojik yoba aina uiba vision je moina uba ngamoi same thing so mi da su si chamana lairam gani si gi vision je moina uba ngam da baina si gum yam oi mem se nana uri vision do same thing moina su uram tari moi so adu gi lambel changa amani ba adu bu moina uba ngam da moi wakan pik pai da ma ta si mo khan mem singa cheli adu si gi pot si gi emotional oi ba si gi fataba mem sing dina si gi negative oi ba pot mem sing na control kai dong to hon bi gano kai gi no han tam da ekhoina chokot ke hai tari si gum mentality isana isabu aduki matik toughness oi isana isabu aduki matik high level da pura ga growth se pura project kwai digi important oi pot ne ngasi aina si pore si gi video se mai se kai gi no tam da build to ka business mem sing ekhoina entrepreneurship ki line chang jala ka da ba dagi da koina no society da no change for ka da mem sing je si gum mentality change da koi am ta grow to mi da ngam koi give up to na han ne koi amana give up to bi ba je koi ge society da so ko ne koi ge society da chokot ka da poto aduki kano do han tha gi du ne ba aduna koi give up to bi adi anything warning ba lakon storm lakon cyclone lakon anything lakning ba lakson no ai koi strong oi da be adi adum da koina si je strong oi tardi si je aduki mate calmly koina problem je handle to ngam tardi anything lakning ba lak ko no mo se koin loi thing na ba ngam gani loi na ba thing na ba ngam gani business have pot se ngasi na business lo yo ko se no da sahi in the result uram da be sahi any the result uram da be sahi on the result uram da be nang changi ba line result am ta uram da be adu bu sigi pot se sang na khang ngai experience ta le ngai adagi di fail oi ngai adagi ano no level up to ngai sum khang helakani khang be lengai ke do kani khang da sum hen yam salakani khang be lengai ke ge hen khang be helak ba hen to ano ba idea apply to be helak ba hen ano ba lambel changchaning be helak ba sum yam sing de lakani adu su khang da minadi changning ba su khaw oi tamning ba su phaw oi ba adu khang be hen jalak tardi koi ni hen grow to ba sidagi hen pam ba sidagi hen lambel changning ba pocha koi bi sa da phaw kani aduna sigi pocha give up sung do to be yade anything lakning ba lakson give up to ba sung ya yade sidagi awaba lakson nung langakson cyclone lakson storm lakson hingi baudi give up to ba sung ya yade haiba pun ngasi result udasu hayeng soidana result ugani hayeng result udasu ha mo tung tha ni tung tha taru tung result soidana ugani guarantee pidara kai gino hatam da ai sara thopa pon sigi process aduna akoina su se ekta transform tabni akoina gym chalaga hoina ekta hayeng ta body fani heng ta fabana te sahi kyam changa tha kyam changa chaba kyam chara hard work tor mo tung adu yam famdo line adu dai su akoina pami photo result to yau jina adu tam sum yau sala ini sum yau ba ya de hadi like impossible oi haiba like isana honor kan matam gi matung ina phong la kani aduna purpose masak khang mina hairak taba mina sounding ba it doesn't even matter moi gi business at say at the end of the day isana isa puna mo isa da loi depend to nga ta aina yawning fam se sidai se kan ta blame to ya po dai isana isa da blame to da ba isana soira su isana isa bu ka chaga da ba nan nga sin quite dak na ba mini high su any nangi life se quite gi important ba meeting nang na sa jani quite gi important noise na sana na sabu thaja ba je quite gi important ba na sana sabu chingkhat sab de quite gi important ba na isa gi pain awaba depression ba moment se sina no ai taba fail ba moment se sina na ngona kai dong da control to no sigi po se khulai one sino sigi po se energy booster one sino sina ga sigi po se na ngona thona ha po ai dong da ba ya do ai tong da ba ai chang da ba ai mai pak da ba na ta tar de ai semni ba empire da sem da tar de ai ni hingu ye punchi kai kana ge moi gi wa tar ga ai lai tar ai gi punchi kai kana ge have sina sana sadam ta hang bi adu gi answer do na sana sadam tang pi jo hai ba di ai ni hingi se kai gi no moi gi wa thi wa ni tar ga ai bu control tong na ba sing mo pain failure ma sa jin ai bu control tong na ba sigi po se handle to bungam da tar di la i ba chahi me am sing la ka do failure me am sing kamai hiteng na do kai no chayet na ba me am sing awa me am sing loi ba sungai na punchi have the life have the chayet na ba problem awa ba mang tak pa se di koi de i da yaw 시즌 거기 파운데이션 스트롱 웬 라인이 거기 퍼센트 토로 너무 토 시기 포트 토 칸나 능 제시다기 젠브라 테스트 머니 라이프 능 온도 능 젠브라 시다기 행갈 쳇브라 시다기 능 터프네스 와 두기 터프네스 도 외라 젠더 미도 이타리 아주 다기 헤나 레벨 업 도이 레벨 멈 가람다 아와바 하이브 젠만 호샤나 탱나 도르면 제 코니 팽가 젠베 아드로 보네 시미암 징 아두나 fear 로 토 아다기디 confident 헬로 리더 아마기 롤 플레이 토로 홍아 하포나 사다 시기 pain adagi awana adagi di patba mayam sing jalo oina khangjan dar su sijina react to gu sigi post na nangi goal da nang achieve to ni nang semni ni poto da fazan thadabi adu thadar kan adu da lakpa answer do adu reply 10 years from now 5 years from now 20 years from now sidagi lakpa answer do moi nang unda jing sali mayam sing nang asi thengnagri mayam sing je one day nang sa sabu thank you so in hai ni sijina moi gi machin de loin nang na moi gi machin je close to ge moida answer pi ge haitar di nang react to tonte nang di success nang yo roi wan fam do the best answer ne moida pi do aina proof to no ne oi ro haram ba poto no ne impossible ni haram ba poto no ne uvang da poto aina si proof to
ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏ ꯄꯣꯠꯁꯦ ꯁꯤ ꯃꯣꯏꯒꯤꯗ ꯑꯟꯁꯔ ꯄꯤꯈ꯭ꯔꯕꯅꯦ ꯁꯤꯒꯤꯁꯦ ꯃꯣꯏꯒꯤ ꯖꯤꯟꯁꯦ ꯁꯨꯄꯔ ꯒ꯭ꯂꯨꯅ ꯅꯞꯈ꯭ꯔꯕꯅꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯅꯁꯥ ꯅꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯦꯕꯂꯞ ꯇꯧ ꯅꯦꯚꯔ ꯒꯤꯞ ꯑꯞ ꯄꯨꯝꯅꯃꯛꯁꯦ ꯄꯦꯟ ꯑꯋꯥꯕ ꯂꯥꯛꯁꯅꯨ ꯂꯣꯏ ꯂꯥꯛꯁꯅꯨ ꯁꯤꯖꯤꯟꯅꯔꯣ ꯅꯪꯒꯤ ꯊꯧꯅꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯣ ꯅꯦꯚꯔ ꯒꯤꯞ ꯑꯞ ꯑꯦꯝꯄꯥꯌꯔ ꯁꯦꯝꯕꯗ ꯂꯦꯒꯦꯁꯤ ꯁꯦꯝꯕꯗ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯇꯧꯕꯗ ꯊꯧꯅꯥ ꯌꯥꯝ ꯂꯩꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯀꯔꯦꯖ ꯂꯩꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯅꯁꯥ ꯅꯁꯥꯕꯨ ꯕꯤꯂꯤꯐ ꯇꯧꯕꯁꯦ ꯈ꯭ꯋꯥꯏ ꯗꯔꯀꯥꯔ ꯇꯥꯏ ꯁꯤꯗꯩꯗ ꯀ꯭ꯔꯥꯏꯁꯤꯁ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ ꯏꯠ ꯗꯖꯟ ꯏꯚꯟ ꯃꯦꯇꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯂꯦꯚꯦꯜꯗ ꯊꯝꯃꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯡꯕ ꯂꯦꯚꯦꯜꯗ ꯊꯝꯈ꯭ꯔꯣ ꯌꯥꯔꯦ ꯃꯤꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯌꯨ ꯀꯦꯟ ꯗꯨ ꯏꯠ